이친나와요 분다 그ꯩꯒꯨꯝꯕ ꯈꯔꯗ 하이저게 ꯑꯗꯣ ꯍꯥꯏꯈꯤꯕꯁꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯊꯣꯏꯁꯅꯥ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯂꯩꯈꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯩꯀꯣ ꯂꯩꯈꯤꯗꯔꯦꯅ ꯃꯌꯥꯝꯅ ꯁꯟꯗꯣꯛꯄꯤꯔꯦ ꯍꯣꯏ ꯑꯗꯣ ꯉꯁꯤ ꯂꯩꯈꯤꯗꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯁꯦ ꯃꯌꯥꯝ ꯁꯟꯗꯣꯛꯄꯤꯒꯅꯨ ꯊꯣꯏꯁꯅꯥꯒ ꯑꯩꯒꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯥꯏꯗꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯁꯦ ꯏꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯑꯗꯨ ꯀꯂꯛ ꯈꯝꯕꯟ ꯌꯥꯝꯅ ꯆꯥꯎꯅꯩ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯕꯗꯁꯨ ꯑꯩꯅ ꯀꯂꯛ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯖꯩ ꯑꯩꯅ ꯇꯧꯕꯗꯁꯨ ꯃꯥꯅ ꯀꯂꯛ ꯈꯝꯕꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯋꯦ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯈꯠꯅꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯗꯤ ꯌꯥꯎꯋꯦ ꯑꯗꯨꯗꯅ ꯑꯃꯨꯛ ꯁꯥꯎꯅꯔꯀꯥꯟꯗꯅ ꯏꯕꯥꯅꯤꯁꯦ ꯀꯧꯅꯗꯦꯕ ꯁꯨꯃꯥꯏꯅ ꯀꯧꯅꯗꯕꯁꯤꯅ ꯑꯩꯗꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯩꯕꯁꯦ ꯅꯨꯡꯗꯥꯡꯒꯨꯝꯕꯗꯅ ꯑꯌꯥꯝꯕ ꯂꯩ ꯅꯨꯡꯗꯥꯡꯒꯨꯝꯕꯗ ꯂꯩꯕꯁꯦ ꯀꯧꯅꯗꯕꯅꯤꯗꯅ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯕ ꯃꯥꯁꯨ ꯃꯥꯏ ꯐꯃꯨꯡꯗ ꯇꯨꯝꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯅ ꯈꯠꯅꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯨ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 20ꯁꯦ ꯑꯗꯣ ꯁꯤ ꯅꯨꯃꯤꯠꯁꯦ ꯏꯕꯥꯅꯤ ꯈꯔ ꯁꯥꯎꯅꯩ ꯑꯩꯅꯁꯨ ꯈꯪꯍꯧꯗ꯭ꯔꯦ 이바니ꯒꯤ ꯂꯨꯍꯣꯡꯕ ꯆꯍꯤ 4 ꯐꯥꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯁꯥꯎꯅꯔꯦ 이바니ꯁꯦ ꯈꯠꯅꯔꯦ ꯑꯩꯁꯨ ꯇꯨꯝꯃꯦ ꯃꯥꯁꯨ ꯇꯨꯝꯃꯦ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯒꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅꯁꯨ ꯈꯪꯍꯧꯗꯔꯦ ꯃꯥꯅ ꯀꯩꯅꯣꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯥꯄꯤ ꯍꯤꯗꯥꯛ ꯊꯛꯑꯝꯕꯁꯦ ꯑꯩꯅ ꯊꯣꯛꯄꯗ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦꯅ ꯊꯣꯛꯄꯅꯦ ꯑꯗ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯍꯥꯏꯐꯦꯠꯄꯨꯗꯤ ꯈꯪꯍꯧꯋꯦ ꯑꯩꯅ ꯃꯥ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯏꯔꯝ ꯁꯤꯠꯄ ꯋꯥꯏ ꯇꯩꯕ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅꯁꯨ ꯈꯜꯂꯦ ꯅꯨꯃꯤꯠꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯇꯧꯕ ꯊꯣꯛꯄꯁꯤꯗ ꯃꯥꯅ ꯑꯗꯨꯒꯤꯗꯣ ꯊꯛꯑ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣই ꯗꯥꯛꯇꯔ ꯌꯧꯔꯛꯄꯅꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯒꯔꯦ ꯑꯩꯅꯁꯨ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯃꯥꯕꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯅ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯩ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯍꯤꯗꯥꯛꯇꯨꯅ ꯀꯟꯃꯟꯈꯤꯕꯅ ꯀꯟꯕ ꯉꯝꯈꯤꯗꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯆꯥ 2ꯒꯤ ꯈꯜꯂꯒ ꯍꯧꯖꯤꯛ ꯁꯟꯗꯣꯛꯄꯤꯔꯤꯕꯁꯦ ꯁꯟꯗꯣꯛꯄꯤꯒꯅꯨ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯊꯤꯕ ꯃꯤ ꯍꯥꯏꯗꯨꯁꯨ ꯑꯩ ꯑꯣꯏꯔꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯪꯉꯔꯣꯏꯗꯕ ꯁꯨ ꯑꯩꯉꯣꯟꯗꯒꯤ ꯃꯥꯡꯈꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯕ ꯌꯥꯏ ꯁꯤꯅꯤ 이바니ꯒꯤ ꯍꯥꯏꯗꯤ ꯊꯣꯏꯁꯅꯥꯅ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯔꯧꯒꯔꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯑꯗꯨ ꯇꯧꯅꯤꯁꯨ ꯈꯪꯍꯧꯗꯔꯦ ꯑꯗꯨ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯌꯥꯝꯗ ꯏꯆꯥꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯍꯥꯏꯖꯔꯤ